ꯑꯗꯨꯕꯨ ꯃꯤꯔꯥꯅ ꯂꯥꯏꯔꯤꯛ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯃꯥꯏ 35ꯒꯤ ꯃꯇꯨꯡꯗꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯂꯥꯏꯔꯤꯛꯁꯤꯕꯨ ꯂꯩꯃꯥꯏ 10ꯒꯤ ꯃꯇꯨꯡꯗꯒꯤ ꯂꯣꯏꯅ ꯁꯦꯒꯥꯏꯔꯝꯂꯤꯁꯤꯕꯨ? ꯑꯩꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯈꯤꯕꯅꯤꯗ꯫ ꯑꯃꯨꯛꯀꯁꯨ ꯃꯤꯔꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯂꯩꯃꯥꯏ 33ꯇꯒꯤ ꯍꯧꯒꯗꯕ ꯑꯗꯨ ꯂꯩꯃꯥꯏ 200ꯗꯒꯤ ꯑꯣꯏꯅ ꯍꯧꯔꯛꯑꯝꯃꯤ꯫ ꯂꯥꯏꯔꯤꯛꯁꯦ ꯀꯅꯥꯅꯣꯃꯅꯗꯤ ꯄꯥꯏꯔꯨꯔꯕ ꯃꯥꯜꯂꯦ꯫ ꯂꯩꯃꯥꯏ 13ꯇꯒꯤ ꯍꯧꯒꯗꯕꯁꯦ 200ꯗꯒꯤ ꯑꯣꯏꯅ ꯍꯧꯔꯦ꯫ ꯃꯔꯛꯀꯤ ꯁꯔꯨꯛꯁꯤꯡꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯒꯥꯏꯗꯨꯅ ꯄꯥꯏꯔꯝꯒꯗꯧꯕ ꯃꯥꯜꯂꯦ꯫ ꯑꯩ ꯃꯁꯤꯒꯤ ꯂꯩꯍꯧꯔꯤꯕ ꯁꯔꯨꯛ ꯈꯔꯁꯦ ꯑꯃꯨꯛ ꯄꯥꯕ ꯍꯧꯔꯒꯦ꯫ ꯑꯁꯨꯝꯅ ꯃꯤꯔꯥꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯅ ꯄꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯔꯟꯗꯥꯅ ꯆꯤꯡ ꯑꯃꯒꯤ ꯆꯤꯡꯗꯣꯜꯗ ꯃꯩꯖꯥꯎ ꯊꯥꯗꯨꯅ ꯃꯩ ꯃꯌꯥꯏꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯩꯁꯥꯅꯁꯨ ꯈꯥꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯥꯒꯤ ꯑꯀꯣꯏꯕꯗꯁꯨ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯏꯪꯂꯕ ꯃꯉꯥꯜ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯏꯪꯂꯕ ꯃꯉꯥꯜ ꯑꯗꯨꯅ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯤꯔꯟꯗꯥ, ꯅꯪꯒꯤ ꯄꯨꯖꯥꯗ ꯑꯩ ꯄꯦꯜꯂꯦ꯫ ꯅꯪꯅ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜ ꯐꯪꯖꯅꯕ ꯍꯣꯠꯅꯖꯕꯁꯦ ꯎꯕꯗ ꯑꯩ ꯄꯦꯜꯂꯦ꯫ ꯅꯪꯅ ꯄꯥꯝꯂꯤꯕꯗꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯎ꯫ ꯁꯦꯝꯕꯤꯕ ꯃꯄꯨ, ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯀꯔꯤꯃꯠꯇ ꯄꯥꯝꯖꯗꯦ꯫ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯁꯟꯗꯣꯛꯂꯤꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯁꯤꯕꯨ ꯀꯣꯛꯍꯟꯕ ꯉꯝꯒꯗꯕ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯇꯥꯛꯄꯤꯌꯣ꯫ ꯑꯩꯒꯤ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡꯁꯦ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯑꯃꯠꯇ ꯁꯤꯍꯟꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯕꯥꯛꯁꯦ ꯁꯥꯟꯇꯤ ꯑꯣꯏꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯟꯕꯤꯌꯣ꯫ ꯅꯪꯅ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯇꯧꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯟꯖꯦꯜ ꯑꯗꯨꯅ ꯑꯉꯛꯄ ꯃꯈꯜꯒꯤ ꯃꯔꯨ ꯑꯃ ꯄꯤꯔꯛꯑꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯨ ꯑꯁꯦ ꯂꯧꯁꯤꯜꯂꯨ, ꯑꯗꯨꯒ ꯃꯐꯝ ꯆꯥꯕ ꯖꯒꯥ ꯑꯃꯗ ꯅꯪꯒꯤ ꯅꯈꯨꯠꯃꯛꯅ ꯊꯥꯖꯤꯜꯂꯨ꯫ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯇꯨꯡꯗ ꯑꯉꯛꯄ ꯎ ꯑꯃ ꯍꯧꯔꯛꯀꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡꯗ ꯊꯥꯅ ꯃꯄꯨꯡ ꯐꯥꯅ ꯊꯣꯛꯇꯨꯅ ꯎ ꯑꯁꯤꯗ ꯌꯩꯕ ꯃꯇꯝꯗ ꯂꯥꯏꯅꯥ ꯀꯌꯥꯕꯨ ꯀꯣꯛꯍꯟꯕ ꯉꯝꯕ ꯁꯤꯗ ꯍꯤꯗꯥꯛ ꯁꯣꯏꯗꯅ ꯄꯨꯊꯣꯔꯛꯀꯅꯤ꯫ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯅꯪꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯂꯣꯏꯅ ꯌꯦꯟꯊꯣꯛꯎ, ꯃꯗꯨꯗ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯗꯣ ꯀꯣꯛꯀꯅꯤ꯫ ꯃꯁꯤꯒꯤ ꯍꯤꯗꯥꯛꯁꯦ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡ ꯈꯛꯇꯃꯛ ꯁꯤꯖꯤꯟꯅꯧ꯫ ꯀꯅꯥꯒꯨꯝꯕꯅ ꯗꯔꯀꯥꯔ ꯑꯣꯏꯔꯕ ꯃꯤꯑꯣꯏꯗ ꯄꯤꯒꯗꯕꯅꯤ꯫ ꯃꯁꯥꯒꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯝꯖꯤꯟꯕ ꯇꯥꯔꯕꯗꯤ ꯃꯩꯈꯨ ꯑꯣꯜꯂꯒ ꯃꯥꯡꯈꯤꯒꯅꯤꯀꯣ꯫ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯥꯏꯈꯣ, ꯃꯈꯥ ꯇꯥꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯈꯣ꯫ ꯃꯤꯔꯟꯗꯥ, ꯃꯇꯝ ꯑꯃꯗꯁꯨ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯊꯤꯔꯕ ꯂꯥꯏꯅꯥ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯉꯁꯤ ꯂꯥꯛꯏꯕ ꯂꯥꯏꯅꯥ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯃꯁꯨ ꯂꯥꯛꯈꯤꯒꯅꯤ꯫ ꯅꯪꯅ ꯁꯤꯗ ꯍꯤꯗꯥꯛꯁꯦ ꯂꯩꯔꯕꯁꯨ ꯃꯇꯝ ꯑꯗꯨꯗ ꯅꯪꯒꯤ ꯎꯄꯥꯏ ꯂꯩꯔꯛꯑꯣꯏ ꯂꯥꯏꯅꯥ ꯂꯥꯏꯆꯠ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯂꯦꯞꯍꯟꯅꯕ꯫ ꯀꯝꯗꯧꯅ? ꯀꯔꯤꯒꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯆꯠ ꯑꯃ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯈꯤꯗꯣꯏꯅꯣ? ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗ ꯑꯣꯏꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯂꯥꯛꯀꯗꯕ ꯅꯠꯇꯦꯗ, ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗ ꯂꯥꯛꯀꯗꯕꯅꯤ꯫ ꯆꯍꯤ ꯆꯥ ꯀꯌꯥꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯀꯔꯝꯅ ꯍꯤꯡꯈꯤꯅꯤ? ꯃꯇꯝ ꯑꯗꯨꯗ ꯅꯪ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ꯫ ꯃꯗꯨꯗꯤ ꯃꯇꯝ ꯑꯗꯨꯗ ꯅꯪ ꯅꯁꯥꯁꯦ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯛꯄ ꯑꯗꯨꯗ ꯑꯩꯅ ꯍꯥꯏꯔꯝꯒꯗꯧꯔꯤꯕ ꯄꯨꯖꯥ ꯑꯁꯦ ꯅꯍꯥꯛꯅ ꯇꯧꯔꯛꯎ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯇꯧꯒꯗꯧꯔꯤꯕ ꯄꯨꯖꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯐꯖꯅ ꯏꯔꯝꯂꯤ꯫ ꯏꯔꯝꯂꯤꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯤꯔꯥꯅ ꯍꯟꯖꯤꯟ ꯄꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨ ꯍꯟꯖꯤꯟꯅ ꯄꯨꯛꯅꯤꯡ ꯂꯨꯞꯄ ꯃꯈꯩ ꯄꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯄꯥꯔꯤꯉꯩꯗ ꯇꯨꯝꯒꯅꯤ ꯐꯥꯎꯕ ꯀꯥꯎꯈꯤꯗꯨꯅ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯗꯨꯅ ꯂꯩꯕꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯛꯑꯝꯃꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 8 ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯑꯂꯥꯔꯝ ꯈꯣꯡꯂꯛꯄꯗꯒꯤ ꯊꯣꯏꯕꯤꯁꯨ ꯃꯤꯀꯞ ꯊꯣꯛꯂꯗꯨꯅ ꯃꯤꯔꯥꯗ ꯉꯛꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯪꯗꯤ ꯌꯥꯝ ꯉꯟꯅ ꯍꯧꯒꯠꯂꯕ꯭ꯔꯣ? ꯀꯔꯤꯅꯣ
ngarang aina tumamdaidasu lairik to paraga lehaudaini nangbo ngasi ayu hogolakpadasu lairik amu paraga leiramlibasibo ai ngarang ahingdi suktumbu tumdra ai lairik sida iliba pumnamakse paaba loire adudi nangna lairik se babadagi kari dik khanglage hauji mayagi khuzin dorang pumnamak lephanaba matam yore asi hara matungda mirana khutak aduda yaithoida maiba purelbu kaurunaba hairami aduga lehauliba miyoising aduna mana tawgodoriba puja adugi maramda takladuna puja tawnaba mahakna siam saba haurammi ngasi ge ahingse purnima numitni aina lai oiraba u adugi makhongda phamduna puja ama pangthoklage yamna saungna mai thaduna aina mantra solaga puja asi tawgodabani kanagumbana aina puja tawba loidungaida ayet apan piraklabadi tawgodoriba puja ado mai paklaro pumnamak aremba taradabani aduna ne mayana soidana aina puja tawringai lephanaba tawrakani mayamna mabu aigi inakta yohanbirakanu mana aigi inakta hek yoraklaba pumnamak aremba tagadoribani tanja aduda maiba purelsu laktuna mirana haiba adu taraduna mahakna hairami isanupi kari suwaganu aikhoi mayamna mayabu nahaki manakta laktanaba aikhona singani tanja aduda thoibigi phonda makhoigi professor aduna phone tawrami karina thoibi miraga nangana tawrisibo hauji asuk lurba matam asida suti lawduna amuk lairisibo mi ataina hauji sandokliba laina sigi hida puthoknaba na kanna hotnari aduga thoibina wayana sangthana ngangnaba pamdabadagi hairami yadaduna tawbane thawbiganu sar mirado yamna kanna naraga leile adunani aina khanbada mirase hauji sandokliba laina se naraba male professor aduna wa makha tana ngangaktrinaida phone adu thamami asumna yamna thuna puja adu tawnaba siam saba punamak loirami saurakna ahingi pung 12 muk tarakpa adwaida laioiraba u adugi makhongda moi loina puja tawnaba la ami maiba purelna sakti leiraba thauri ama semlammi aduga thauri aduda lang angangba khara kiduna mantra solami thauri asina mayana lakadoriba lambi khudingmakta thattuna thamgadoribani thauri ase lanthoklaga mayana chatpa khaknamoi asomna yaithoi maiba purel thulakpa aduga mohen kouba kunja amagana thaurina semlaba akoiba adugi kachinda leirami mirasu makut lolnaduna puja adubu tauba haura ami sahi samri gi mamangda taibang senbiba mapu nangi thawjandagi aina aigi lebakta thokiba tamthiraba laisat adudagi ngakthokjaba ngamkhibani ngasidi amu nahomnana sahi samri gi matungsida mamangda tawkibagum handaksu aigi leba asida chathiraba laisat ama sandorakpadagi awaba nangle aduna taibang semba mapu nangi natiknagun utpiduna sida hidak asigi asengba magul ado khanghanbiro si hayaduna mirana mamit usilami aduga mantra sonba haura ami arapadasu surungda leiriba mayanasu mirana tawiba punamak adu mahakna urami aina ngairbo matamdo yorakledana ngasigi ahinsida aina mira nangbudi loisinbirani asi hayaduna mayana surung adu thadokamduna lakpa haura ami mana layoiraba u adugi manakta yaunaba lakpada lambida nupa amagasu mahakna thenarami हे हनुबी हौजिक असु थंगला कांसिदा कोइसा चटपा यादे से नंग खंद्रो नंगबु नुमिदांग सिदा कदादि चदिबनुने adubu mayana nupa adubu hatuklaga isuplo matungda makhatana amuk lakpa haura ami
ꯑꯁꯣꯝꯗ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯡꯅꯁꯨ ꯈꯪꯍꯧꯗꯅ ꯅꯨꯄꯤꯒꯤ ꯈꯣꯟꯖꯤ ꯃꯈꯣꯜ ꯇꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯤ ꯑꯗꯨꯒꯤ ꯃꯈꯣꯜ ꯑꯗꯨ ꯀꯅꯥꯒꯤꯁꯨ ꯅꯠꯇꯦ, ꯃꯌꯥꯒꯤꯅꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯩꯑꯣꯏꯔꯕ ꯎ ꯑꯗꯨꯗ ꯁꯤꯗ ꯍꯤꯗꯥꯛ ꯑꯃꯠꯇ ꯊꯣꯛꯑꯝꯗꯦ, ꯑꯗꯨꯕꯨ ꯎ ꯑꯗꯨꯗꯒꯤ ꯑꯁꯦꯡꯕ ꯃꯩꯈꯨ ꯈꯔꯗꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯤꯔꯥ, ꯑꯩꯅ ꯀꯩꯗꯧꯉꯩꯗꯁꯨ ꯅꯪꯅ ꯃꯥꯏ ꯄꯥꯛꯍꯜꯂꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯤꯔꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯃꯤꯔꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯒꯦ ꯇꯧꯕꯗ ꯃꯥꯏꯕ ꯄꯨꯔꯦꯜꯅ ꯁꯦꯝꯈꯤꯕ ꯊꯧꯔꯤ ꯑꯗꯨꯗ ꯊꯦꯡꯂꯨꯕꯗꯒꯤ ꯃꯍꯥꯛ ꯃꯈꯥ ꯇꯥꯅ ꯆꯪꯕ ꯉꯝꯈꯤꯗꯦ꯫ ꯀꯩꯗꯧꯔꯒꯦ ꯍꯤꯡꯆꯥꯕꯤ ꯃꯌꯥ? ꯆꯪꯕ ꯉꯝꯗ꯭ꯔꯕꯣ? ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯁꯥꯎꯔꯕ ꯃꯌꯥꯅ ꯊꯧꯔꯤ ꯑꯗꯨꯅ ꯀꯤꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅ ꯃꯣꯍꯦꯟ ꯑꯁꯤ ꯐꯖꯕ ꯅꯨꯄꯤ ꯎꯕ ꯌꯥꯗꯕ, ꯅꯨꯄꯤꯗ ꯌꯥꯝꯅ ꯉꯥꯎꯕ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯉꯝꯃꯤ꯫ ꯃꯁꯤ ꯍꯦꯛ ꯈꯪꯉꯛꯄꯗꯒꯤ ꯃꯌꯥꯅ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯥꯒꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡꯒꯤ ꯃꯀꯣꯛ ꯑꯗꯨꯕꯨ ꯀꯧꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯍꯦ ꯐꯠꯇ꯭ꯔꯕ ꯁꯩꯇꯥꯟꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ, ꯑꯩꯕꯨ ꯅꯨꯄꯥꯁꯤꯡꯅ ꯍꯦꯛ ꯎꯕꯗ ꯉꯥꯎꯒꯗꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯑꯃꯨꯛꯇ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯍꯧꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯁꯛꯂꯣꯟ ꯑꯃꯗ ꯑꯣꯜꯂꯗꯨꯅ ꯃꯌꯥ ꯑꯗꯨ ꯃꯤꯔꯥ ꯍꯣꯏꯒꯤ ꯄꯨꯖꯥ ꯇꯧꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯃꯣꯏ ꯃꯌꯥꯝ ꯅꯨꯄꯤ ꯑꯗꯨꯕꯨ ꯎꯕꯗ ꯂꯣꯏꯅ ꯉꯛꯑꯝꯃꯤ꯫ ꯃꯣꯍꯦꯟꯗꯤ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯃꯤꯀꯨꯞ ꯑꯃ ꯐꯥꯎꯕ ꯃꯤꯐꯝ ꯍꯣꯡꯕ ꯉꯝꯃꯝꯗꯦ꯫ ꯃꯣꯍꯦꯟ, ꯅꯪ ꯑꯩꯕꯨ ꯄꯥꯝꯗꯕ꯭ꯔꯣ? ꯑꯩꯕꯨ ꯅꯪꯒꯤ ꯑꯣꯏꯕ ꯄꯥꯝꯗꯕ꯭ꯔꯥꯅꯦ? ꯃꯣꯍꯦꯟꯒꯤ ꯋꯥꯈꯜ ꯑꯗꯨ ꯃꯌꯥꯅ ꯄꯨꯡꯁꯨꯝ ꯁꯨꯝꯈꯤꯔꯝꯃꯤ꯫ ꯃꯣꯍꯦꯟ, ꯅꯪꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯌꯨ꯫ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯦ ꯇꯧꯔꯨꯅꯨ꯫ ꯅꯨꯄꯤ ꯑꯁꯦ ꯃꯍꯥ ꯍꯤꯡꯆꯥꯕꯤꯅꯤ꯫ ꯃꯌꯥꯅ ꯃꯣꯍꯦꯟꯒꯤ ꯃꯅꯥꯛ ꯈꯔ ꯅꯛꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯣꯟ ꯅꯣꯛꯂꯒ ꯃꯣꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯋꯥ ꯀꯌꯥ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯅꯪ ꯑꯩ ꯈꯛꯇꯒꯤ ꯑꯣꯏꯕꯤꯌꯨ, ꯑꯇꯩ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯣꯏꯀꯣ? ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯊꯧꯔꯤ ꯑꯗꯨ ꯊꯥꯗꯠꯂꯣ, ꯑꯗꯨꯒ ꯊꯣꯛꯂꯛꯑꯣ꯫ ꯑꯩ ꯅꯪꯒꯤ ꯑꯣꯏꯔꯗꯕꯅꯦ꯫ ꯃꯣꯍꯦꯟ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯈꯥꯡꯕ ꯉꯝꯗꯕꯗꯒꯤ ꯊꯧꯔꯤ ꯑꯗꯨꯕꯨ ꯊꯥꯗꯠꯂꯝꯃꯤ꯫ ꯃꯌꯥꯁꯨ ꯃꯥꯒꯤ ꯐꯖꯔꯕ ꯁꯛꯐꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯑꯀꯤꯕ ꯁꯛꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯉꯁꯥꯏꯗꯒꯤ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯄꯨꯖꯥ ꯇꯧꯔꯤꯕ ꯃꯤꯔꯥ ꯇꯝꯅ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯌꯥ ꯍꯥꯏꯕꯤ ꯍꯤꯡꯆꯥꯕꯤꯁꯦ ꯐꯥꯔꯁꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯏꯊꯣꯏꯅ ꯃꯤꯔꯥꯒꯤ ꯃꯈꯣꯡ ꯃꯅꯥꯛꯇ ꯌꯥꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯥꯕꯨ ꯂꯩꯃꯥꯏꯗ ꯇꯨꯍꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯊꯥꯗꯣꯛꯎ꯫ ꯃꯌꯥꯅ ꯃꯥꯒꯤ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯌꯥꯏꯊꯣꯏꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯑꯝꯃꯤ, ꯑꯗꯨꯒ ꯃꯤꯔꯥ ꯇꯝꯅ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯑꯝꯃꯤ꯫ ꯍꯣꯏ, ꯍꯧꯒꯠꯂꯣ, ꯊꯧꯔꯤꯗ ꯈꯣꯡꯒꯠꯂꯣ! ꯌꯥꯏꯊꯣꯏꯁꯨ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯊꯧꯔꯤ ꯑꯗꯨꯕꯨ ꯈꯣꯡꯒꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯔꯥꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯈꯪꯗꯅ ꯃꯃꯤꯠ ꯆꯦꯠꯅ ꯎꯏꯁꯤꯟꯗꯨꯅ ꯂꯥꯏ ꯅꯤꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯌꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯌꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯌꯥꯏꯊꯣꯏꯒ ꯃꯤꯔꯥꯒꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯕ ꯊꯧꯔꯤ ꯑꯗꯨꯅ ꯃꯌꯥꯕꯨ ꯄꯨꯟꯁꯤꯜꯂꯝꯃꯤ꯫ ꯊꯧꯔꯤ ꯑꯗꯨꯅ ꯍꯦꯛ ꯄꯨꯟꯁꯤꯟꯈꯤꯕꯗꯒꯤ ꯃꯌꯥꯒꯤ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯃꯥꯡꯈꯤꯕꯒꯨꯝ ꯇꯧꯔꯝꯃꯤ꯫ ꯃꯥꯅ ꯅꯥꯟꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯃꯝꯗꯦ꯫ ꯇꯟꯖꯥꯗꯨꯃꯛꯇꯨꯗ ꯌꯥꯝꯅ ꯉꯛꯄ ꯃꯑꯣꯡꯗ ꯂꯥꯏꯑꯣꯏꯔꯕ ꯎ ꯑꯗꯨꯅ ꯑꯁꯦꯡꯕ ꯃꯩꯈꯨ ꯀꯌꯥꯃꯔꯨꯝ ꯊꯥꯗꯣꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯩꯈꯨ ꯑꯗꯨꯅ ꯌꯥꯝꯅ ꯊꯥꯅ ꯂꯩꯆꯤꯜꯒꯤ ꯃꯇꯧꯒꯨꯝ ꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯑꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯐꯥꯎꯕ ꯃꯩꯈꯨ ꯑꯗꯨꯅ ꯃꯁꯛ ꯎꯔꯝꯗꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯌꯥꯅ ꯀꯟꯅ ꯂꯥꯎꯔꯛꯑꯝꯃꯤ꯫ ꯃꯤꯔꯥ, ꯅꯪꯕꯨ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯅ ꯃꯥꯏꯈꯛ ꯄꯥꯛꯍꯜꯂꯣꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯤꯔꯥꯁꯨ ꯃꯥꯅ ꯇꯧꯔꯤꯕ ꯄꯨꯖꯥ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯃꯃꯤꯠ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯃꯥꯁꯨ ꯑꯣꯏꯔꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯉꯛꯑꯝꯃꯤ꯫ ꯃꯥꯅ ꯄꯨꯖꯥ ꯇꯧꯕꯒꯤ
ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯃꯨꯊꯠꯈꯤꯔꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯕꯣ? ꯏꯕꯦꯝꯃ, ꯂꯩꯑꯣꯏꯔꯕ ꯎ ꯑꯗꯨꯅ ꯃꯩꯈꯨ ꯀꯌꯥꯃꯔꯨꯝ ꯄꯨꯊꯣꯛꯇꯨꯅ ꯃꯩꯈꯨ ꯑꯗꯨꯅ ꯂꯩꯕꯥꯛ ꯆꯤꯟꯕ ꯊꯨꯡꯅ ꯁꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯌꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯕꯁꯨ ꯃꯤꯔꯥꯗ ꯁꯤꯡꯅꯕꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯑꯩꯅ ꯅꯪꯕꯨ ꯀꯩꯗꯧꯉꯩꯗ ꯉꯥꯛꯄꯤꯔꯣ? ꯃꯤꯔꯥ, ꯑꯩ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯅꯪꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯈꯤꯅꯤ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯌꯥ ꯑꯗꯨ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯑꯃꯨꯛ ꯀꯨꯕꯨ ꯃꯔꯤ ꯑꯗꯨꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯑꯝꯃꯤ꯫ ꯃꯤꯔꯥ, ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ? ꯇꯨꯃꯤꯟꯅ ꯂꯩꯕ ꯑꯃꯨꯛ ꯍꯧꯔꯛꯑꯕ꯭ꯔꯣ? ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯉꯥꯡꯅꯔꯤꯕꯁꯤꯡꯁꯦ ꯀꯔꯤꯃꯠꯇ ꯇꯥꯗꯕꯗꯧꯅꯒ ꯇꯧꯔꯤꯁꯤꯕꯣ? ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯄꯥꯎꯈꯨꯝ ꯐꯪꯗ꯭ꯔꯤꯕ ꯋꯥꯍꯪ ꯑꯅꯤꯅ ꯆꯔꯥꯡꯅꯍꯜꯂꯦ꯫ ꯀꯔꯤ ꯄꯥꯎꯈꯨꯝꯅꯣ ꯅꯪꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏꯁꯤꯕꯣ? ꯅꯣꯏꯁꯨ ꯑꯝꯇ ꯃꯨꯟꯅ ꯈꯜꯂꯨꯅꯦ꯫ ꯑꯩꯅ ꯍꯥꯏꯗꯣꯔꯤꯕꯁꯦ ꯀꯅꯥꯅ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯈꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯂꯩꯃꯥꯏ ꯈꯔ ꯌꯥꯎꯗ꯭ꯔꯤꯕꯁꯦ ꯃꯥꯡꯍꯟꯈ꯭ꯔꯤꯕꯖꯥꯠꯅꯣ? ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯂꯣꯏꯅ ꯃꯥꯡꯍꯜꯂꯝꯕꯒꯤ ꯃꯍꯨꯠ ꯂꯩꯃꯥꯏ ꯈꯔꯈꯛ ꯃꯥꯡꯍꯜꯂꯤꯕꯁꯤꯕꯣ? ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯂꯩꯃꯥꯏꯁꯤꯡꯁꯦ ꯀꯅꯥꯅ ꯄꯥꯏꯔꯝꯒꯅꯤ? ꯑꯗꯨꯒ ꯑꯃꯅ ꯑꯕꯤꯅꯟꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕ? ꯃꯉꯣꯟꯗ ꯀꯔꯤ ꯊꯣꯛꯈ꯭ꯔꯕꯖꯥꯠꯅꯣ?